moto vlogging tau halak pada ngari leira han bai da ta ne ta re jang si ngari mu leira han ta ne fazar hai tau isa asi kan sa tu na pio ya da ga ri ni sa ga ne ba nasi ki khoa sidi lore hai nasi amne waab jane ai mic se ko mokhon se ko ki ngang na thong ne ba ena di thingjal laga ina helmet se thingjal laga thong ne ba ken se machine se ko visor hai ne ba visor se thingjal laga thong ne ba phun jam chi le ba se ko no phun di lo re na se si lo da de ga makeup to du na se la ga minute manga tam tham ba da ba scan to bu sa lipstick tam tha ram cha ki ya phun gi ja bang ina sa di ja thabak se ya mi da na sai ti thabak se lo da ba ni da ngala mong thulak ni thabam mong lo ho ro ba duga su cha bu gi su invitation naman sila ay nila diba ado suwa humme mo suwa lambi da thong nuai to ba ne da moi ki tiles ke no ta sorry tile gajali block se ka thong ba nuai to ba pe sa ko to ho ba hang de beg ja hai le den sa dia bi ho ne ski ma kha ka ani ka bi ho ne to ta ba सभी हम लग रहे हैं हम जंगलों पर सभी हम चल रहे हैं सभी हम लग रहे हैं ये में पेन बरा मिड पे लदी आ रहे हैं ना हेलो फ्रेंड्स वेलकम टू माय वीडियो उरेदना से अस इफुन में हम जति लोरे शेयर ले है अस सीने सखत पकाए या बोलते बड़ा है वैसे लंबी से हेलो फ्रेंड्स वेलकम टू माय वीडियो कहीं ना तो थका है कहीं आई माइक खो तो इन चली से तुको देखी ना सुनाई रोड तो इन्हें तुको देखी ना सुनाई रोड से खबर के लाखने तो सुनाई रोड यूं ले चकत तो मैम जेंगमिना से कहीं ना तो गाड़ी चौमन गिरता से गाड़ी सीधी चौमन ले है सीधी करी ना चौदह से हम लिए उनको नुंदांग सुरे तो खंगदे गोप्रो से नुंदांग गरी खरा मयक जे खरा सिंजन बवाल पने नुंदांग तो है ना उनको कोई वो लाख भी हाई बदी इन्हें लाख से ना तो लाख जो कोई में कि 5-a-side फुटबॉल टूर्नामेंट ले अब मणिपुर के नो क्या तो दा दो फर्स्ट प्राइज लिसिंग कुन मंगा दी सेकंड प्राइज लिसिंग 3 मंगा थर्ड प्राइज तो ना मंगा है तो 3 है तो मंगा बने निजंग मंगा मर दुनिया बदुगी लाख बने जिंग बो लाख बने दो आई थबक सुवा अस खंग दे ज्ञान हम ता थबक में हम वो हांग दो वानी दा मंत्र तो चलो दे बो हम से सी थबक में हम से होना बदा बा फुलो जिंग बनंग दो वानी दा दो हेंग दो हेंग से नुमाई जिंग सॉरी निथोकाल में जंग फाइनल ले है मार पुंग मा दोई दा पुंग मा दिगी होने मार सेमी फाइनल द फाइनल से साना दरोगा दना हेंग जे नंगद्रा खंग विज्ञान हम ता लंबी से थोक बनवाई दो थाने गाड़ी से
ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯋꯥꯏꯖꯔ ꯍꯥꯞꯄꯅꯦꯕꯀꯣ ꯋꯥꯏꯖꯔ ꯊꯤꯡꯖꯤꯜꯂꯒ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯈꯔ ꯑꯩꯈꯣꯏ ꯂꯨꯝꯅ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯈꯪꯗꯦ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯒꯥꯔꯤꯁꯦ ꯑꯣꯚꯔꯇꯦꯛ ꯇꯧꯒꯦ ꯇꯧꯕꯁꯦ ꯄꯥꯛꯂꯝ ꯇꯧ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤꯗ ꯅꯨꯡꯗꯥꯡꯒꯤꯅꯤꯀꯣ ꯂꯝꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯋꯦ ꯇꯥꯏꯞꯇ ꯐꯔꯛꯄ ꯑꯣꯏꯗꯤ ꯐꯕꯀꯣ ꯂꯝꯕꯤꯁꯨ ꯄꯥꯛꯇꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯕꯁꯨ ꯑꯣꯚꯔꯇꯦꯛ ꯇꯧꯒꯗꯕꯁꯨ ꯑꯝꯇ ꯌꯥꯔꯦ ꯌꯥꯔꯦ ꯁꯤ ꯑꯣꯏꯕ ꯌꯥꯔꯦ ꯂꯩꯍꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯋꯦꯗꯔꯁꯦ ꯍꯥꯡꯉꯕꯅꯦꯀꯣ ꯒ꯭ꯂꯥꯁ ꯍꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦꯀꯣ ꯆꯦꯅꯦꯜꯁꯦ ꯈꯔ ꯁꯕꯁꯀ꯭ꯔꯥꯏꯕꯀꯗꯣ ꯈꯔ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛꯀꯗꯣ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯒ ꯑꯗꯣ ꯃꯌꯥꯝꯅ ꯈꯔ ꯇꯧꯁꯤꯜꯂꯝꯃꯣ ꯑꯗꯣ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯒꯥꯔꯤꯁꯦ ꯈꯔ ꯊꯧꯕꯁꯨ ꯋꯥꯁꯜꯂꯦ ꯑꯗꯣ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯃꯌꯦꯛꯁꯦ ꯁꯦꯡꯉꯝꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯇꯥꯎꯟ ꯑꯣꯏꯗꯤ ꯆꯪꯒꯦ ꯇꯧꯕ ꯇꯥꯎꯟꯁꯤꯁꯨ ꯇꯜꯂꯤꯅ ꯆꯠꯂꯒ ꯃꯣꯏ ꯇ꯭ꯔꯥꯐꯤꯛ ꯃꯌꯥꯝꯁꯦ ꯑꯗꯩ ꯋꯥꯕ ꯋꯥꯅꯤꯗ ꯂꯣꯏ ꯁꯤ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯄꯨꯔꯤꯖꯥꯠꯅꯣ ꯕꯣꯇꯜ ꯁꯤꯅꯦ ꯀꯩꯅꯣꯒꯤ ꯑꯗꯣ ꯉꯁꯤꯗꯤꯀꯣ ꯇꯨꯀꯣꯗ ꯑꯁ ꯂꯣꯏꯔꯦ ꯃꯩ ꯈꯨꯅꯤꯌꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯐꯦꯠ ꯆꯠꯂꯨꯕꯗꯣ ꯍꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯌꯥꯎꯔꯗꯤ ꯅꯣꯏ ꯅꯨꯃꯤꯠ ꯑꯃ ꯆꯣꯛꯅꯅꯤ ꯂꯝꯕꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯗ ꯄ꯭ꯂꯦꯟ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯧꯕꯗꯁꯨ ꯄ꯭ꯂꯦꯟ ꯍꯨꯝꯃꯒ ꯆꯠꯈꯤꯕ ꯅꯨꯡꯉꯥꯏꯇꯦꯕ ꯌꯦꯡꯕꯗꯗꯤ ꯄ꯭ꯂꯦꯟ ꯑꯣꯏꯗꯕ ꯃꯥꯟꯕꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯒꯤꯁꯤꯗ ꯑꯀꯨꯠꯄ ꯂꯩꯔꯝꯒꯅꯦꯕ ꯇꯠꯂꯝꯗꯁꯨ ꯂꯩꯔꯝꯃꯦ ꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯊꯣꯡꯒꯠꯄꯒ ꯂꯩꯔꯝꯃꯤꯁꯦ ꯁꯤꯕꯨ ꯈ꯭ꯋꯥꯡꯒ ꯇꯦꯛꯇꯅꯕ ꯍꯣꯏ ꯁꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯠꯇ ꯀꯥꯞꯁꯜꯂꯛꯏꯁꯤꯅ ꯏꯪꯁꯨ ꯏꯪꯉꯦꯀꯣ ꯉꯁꯤꯗꯤ ꯏꯪꯕꯨꯗꯤ ꯈꯔ ꯐꯩ ꯑꯗꯣ ꯑꯁ ꯅꯣꯡ ꯅꯤꯅꯤ ꯉꯔꯥꯡꯗꯒꯤ ꯑꯁ ꯏꯪꯕ ꯍꯥꯏꯅꯤ ꯌꯥꯝ ꯏꯪꯉꯦ ꯑꯗꯣ ꯃꯣꯏ ꯐꯨꯠꯕꯣꯜꯗꯣ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯩꯌꯦꯅ ꯍꯥꯏꯔꯤ ꯃꯣꯏ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯌꯨꯅꯥꯏꯇꯦꯠꯇ ꯌꯥꯎꯕ ꯄ꯭ꯂꯦꯌꯔꯁꯨ ꯌꯥꯎꯔꯤ ꯇꯤꯝ ꯑꯃ ꯃꯣꯏꯒꯤ ꯇꯤꯝ ꯑꯃ ꯃꯣꯏꯗꯨꯗ ꯌꯥꯎꯔꯨꯕ ꯇꯤꯝ ꯂꯩ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯁꯨ ꯌꯥꯎꯔꯤ ꯃꯣꯏꯕꯨꯗꯤ ꯀꯩꯅꯣ ꯍꯌꯦꯡ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯉꯦ ꯍꯌꯦꯡ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯁꯥꯟꯅꯔꯅꯤ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯁꯨ ꯌꯦꯡꯒꯅꯤ ꯂꯥꯛꯑꯗꯤ ꯀꯩꯒꯨꯝꯕ ꯔꯦꯀꯣꯔꯠ ꯇꯧ ꯉꯝꯃꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯉꯝꯍꯧꯗ꯭ꯔꯗꯤ ꯃꯇꯝꯁꯦ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯇꯝꯁꯤꯒꯤ ꯌꯥꯝ ꯋꯥꯖꯕꯅꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁ꯭ꯋꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯨ ꯒꯥꯟꯙꯤꯒꯤ ꯕꯖꯥꯔꯅꯤ ꯁ꯭ꯋꯥꯏꯁꯦ ꯁꯤꯔꯨ ꯒꯥꯟꯙꯤ ꯍꯥꯏꯕꯅꯦ ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯔꯤ ꯑꯦꯛꯖꯦꯛ ꯃꯃꯤꯡꯗꯤ ꯈꯪꯗꯦꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯤꯔꯨ ꯒꯥꯟꯙꯤ ꯍꯥꯏ ꯍꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯃꯣꯏ ꯑꯅꯤ ꯊꯧꯕꯁꯤꯒ ꯕꯥꯏꯛ ꯃꯔꯤꯁꯦ ꯑꯁ ꯄꯔꯦꯡ ꯁꯥꯡ ꯇꯧꯔꯒ ꯂꯥꯏꯟꯗ ꯅꯠꯇꯕ ꯄꯔꯦꯡ ꯁꯥꯡꯉꯒ ꯊꯧꯔ ꯂꯥꯛꯄꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯒꯥꯔꯤ ꯑꯆꯧꯕ ꯂꯥꯛꯏ ꯃꯥꯜꯂꯦ ꯁꯤꯅꯦ ꯑꯗꯣ ꯕꯥꯏꯛ ꯑꯣꯏ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯕꯗ ꯂꯝꯕꯤꯁꯦ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯊꯧ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯑꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯑꯀꯥꯏꯕ ꯌꯥꯎꯔꯝꯒꯅꯤ ꯑꯃꯨꯛ ꯇꯣꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯀꯨꯠꯄ ꯌꯥꯎꯔꯝꯒꯅꯤ ꯊꯧꯕꯗꯒꯤ ꯑꯗꯨꯅ ꯇꯧꯗꯦ ꯏꯐꯨꯟꯁꯨ ꯌꯥꯝ ꯆꯦꯜꯂꯦꯕ ꯏꯐꯨꯟꯁꯤꯅꯤ ꯌꯥꯝ ꯇꯜꯂꯤꯁꯦ ꯑꯀꯥꯏꯕ ꯇꯣꯡꯕꯗꯨꯕꯨꯗꯤ
ꯑꯦꯗꯖꯁ ꯇꯧ ꯌꯥꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗꯤꯕ ꯑꯁ ꯉꯁꯤ ꯁꯨꯅꯤ ꯍꯌꯦꯡ ꯃꯣꯠꯀꯅꯤ ꯑꯃꯨꯛ ꯂꯤꯠꯂ ꯆꯠꯂꯨꯕ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯨꯝ ꯇꯣꯞ ꯒꯤꯌꯔꯗ ꯊꯧꯕ ꯌꯥꯕ ꯍꯣꯟꯗꯦꯁꯦ ꯀꯩꯅꯣꯗꯤ ꯄꯥꯡꯒꯟꯗꯣ ꯀꯟꯕꯅꯤꯅꯕ ꯒꯥꯔꯤ ꯂꯨꯝꯕꯅꯤꯅ ꯃꯥꯒꯤ ꯁ꯭ꯄꯤꯠꯇꯣ ꯐꯪꯗ꯭ꯔꯤꯐꯥꯎꯀꯣ ꯄꯤꯛꯑꯞꯇꯣ ꯐꯪꯗ꯭ꯔꯤꯐꯥꯎ ꯃꯣꯇꯣ ꯕ꯭ꯂꯣꯒꯤꯡ ꯇꯧꯍꯜꯂꯛꯄꯗ ꯉꯥꯔꯤ ꯂꯩꯔ ꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯉꯁꯤꯁꯦ ꯉꯥꯔꯤꯃꯨꯛ ꯂꯩꯔ ꯍꯟ ꯇꯥꯕꯅꯦ ꯀꯤꯔꯇꯣꯟ ꯇꯧꯕꯒ ꯑꯁ ꯂꯣꯏꯔꯦ ꯁꯤꯜꯆꯔꯁꯤꯗꯤ ꯂꯨꯍꯣꯡꯕꯒ ꯀꯤꯔꯇꯣꯟꯒꯅ ꯋꯥꯏ ꯆꯥꯏꯕꯅꯦ ꯇꯨꯝꯕꯒ ꯌꯥꯗꯖꯥꯠꯅꯤ ꯂꯨꯍꯣꯡꯕꯒꯤꯔ ꯀꯩꯅꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯀꯩꯅꯣꯝꯗꯤ ꯀꯧꯕꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤ ꯑꯗꯒꯤ ꯁꯣꯝꯗ ꯆꯠꯂꯒ ꯀꯤꯔꯇꯣꯟꯃꯨꯛ ꯇꯧꯔꯝꯕꯅꯦꯕ ꯇꯦꯡꯅꯥꯡ ꯇꯦꯡꯅꯥꯡ ꯂꯥꯎꯅꯀꯣ ꯑꯁ ꯇꯨꯝꯕꯒ ꯉꯝꯗꯕꯖꯥꯠꯅꯤ ꯍꯥꯟꯅ ꯀꯦꯅ ꯆꯠꯅꯩ ꯖꯒꯣꯏ ꯁꯥꯕꯗꯤ ꯍꯜꯂꯛꯏ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯥꯏ ꯑꯉꯝꯕ ꯀꯦꯅꯔꯦ ꯃꯛ ꯄꯦꯟꯁꯤꯜ ꯕꯦꯇ꯭ꯔꯤ ꯁꯤꯒꯝꯁꯨ ꯂꯩꯔꯦ ꯂꯨꯍꯣꯡꯕꯒꯤ ꯄꯥꯔꯇꯤ ꯑꯃ